ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯀꯕꯣꯛꯂꯩ ꯑꯣꯖꯥꯅ ꯄꯤꯔꯛꯄ ꯑꯦꯁꯥꯏꯟꯃꯦꯟ ꯀꯟꯅ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯤ ꯄꯥꯛꯄꯤ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯁꯪꯒꯣꯝ ꯄꯨꯔꯒ ꯆꯪꯉꯛꯏ ꯄꯥꯛꯄꯤꯅ ꯃꯦꯝꯃ ꯁꯦ ꯁꯤ ꯊꯛꯆꯤꯜꯂꯣ ꯁ꯭ꯀꯨꯜ ꯆꯠꯄ ꯊꯦꯡꯈꯤꯅꯤꯀꯣ ꯂꯣꯏꯗꯣꯔꯕꯣ ꯅꯪꯒꯤꯗꯨꯕꯣ ꯀꯕꯣꯛꯂꯩꯅ ꯍꯣꯏ ꯂꯣꯏꯗꯣꯔꯦ ꯃꯥ ꯄꯥꯛꯄꯤꯅ ꯐꯔꯦ ꯐꯔꯦ ꯏꯃꯥ ꯆꯥꯛ ꯂꯣꯏꯁꯤꯟꯕꯤꯔꯒꯦ ꯄꯥꯛꯄꯤ ꯃꯄꯨꯔꯣꯏꯕ ꯆꯥꯎꯕꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯪꯉꯛꯏ ꯄꯥꯛꯄꯤꯅ ꯃꯈꯣꯏ ꯄꯥꯕꯣ ꯆꯥ ꯂꯩꯖꯔꯦ ꯆꯥꯎꯕꯅ ꯅꯆꯥꯅꯨꯄꯤꯒꯤ ꯁꯪꯒꯣꯝ ꯄꯤꯔꯝꯃꯕꯣ ꯄꯥꯛꯄꯤꯅ ꯍꯣꯏ ꯄꯤꯔꯝꯃꯦ ꯑꯗꯣ ꯃꯈꯣꯏ ꯄꯥꯕꯣ ꯆꯥꯎꯕꯅ ꯀꯩꯗꯧꯔꯒꯦ ꯄꯥꯛꯄꯤꯅ ꯑꯗꯨꯕꯨꯔꯣ ꯉꯔꯥꯡꯁꯦ ꯑꯩꯗꯤ ꯋꯥꯈꯜ ꯀꯌꯥꯗꯤ ꯅꯨꯡꯉꯥꯏꯔꯦ ꯆꯥꯎꯕꯅ ꯑꯗꯨꯕꯨ ꯀꯩꯗꯧꯔꯒꯦꯕ ꯃꯔꯝꯗꯨꯗꯤ ꯍꯥꯏꯌꯨꯗꯅ ꯄꯥꯛꯄꯤꯅ ꯑꯣ ꯑꯗꯨꯕꯨꯔꯣ ꯏꯆꯥꯅꯨꯄꯤ ꯚꯦꯝ ꯑꯁꯤ ꯉꯔꯥꯡ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯅꯨꯄꯥ ꯑꯃꯅ ꯒꯦꯠ ꯐꯥꯎ ꯊꯤꯜꯂꯛꯏ ꯆꯥꯎꯕꯅ ꯃꯤꯒꯤꯅ ꯃꯆꯥꯅꯨꯄꯤꯒ ꯀꯣꯏꯅꯩ ꯅꯨꯡꯁꯤꯅꯩ ꯍꯥꯏꯔꯒ ꯐꯨꯕ ꯆꯩꯕ ꯇꯧꯏ ꯅꯪꯒꯤꯅ ꯍꯔꯥꯎꯔꯤꯕ ꯑꯌꯥꯕꯤ ꯃꯃꯥꯅꯤꯍꯦ ꯄꯥꯛꯄꯤꯅ ꯍꯩꯃꯥ ꯁꯤꯕꯨ ꯑꯩ ꯈꯛꯇꯒꯤ ꯅꯨꯡꯉꯥꯏꯕꯔꯣ ꯃꯈꯣꯏ ꯄꯥꯕꯨꯡꯅ ꯅꯆꯥꯅꯨꯄꯤ ꯃꯁꯛ ꯊꯤ ꯃꯌꯨꯝ ꯄꯥꯟ ꯈꯪꯉꯔꯣꯏꯅ ꯋꯥꯖꯕꯗꯣ ꯃꯄꯥꯟ ꯊꯣꯛꯅ ꯍꯥꯏꯖꯗ꯭ꯔꯁꯨ ꯈꯪꯖꯔꯦ ꯆꯥꯎꯕꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ ꯃꯃꯥ ꯅꯪꯁꯦ ꯄꯥꯛꯄꯤꯅ ꯑꯩꯒꯤ ꯅꯨꯡꯉꯥꯏꯕꯗ ꯍꯔꯥꯎꯒꯦꯗꯤ ꯈꯟꯗꯦ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯄꯨꯔꯛꯄꯒꯤ ꯑꯔꯦꯝꯕꯒꯤ ꯍꯥꯏꯖꯔꯝꯃꯤ ꯆꯥꯎꯕꯅ ꯌꯥꯔꯦ ꯆꯠꯂꯣ ꯑꯩ ꯑꯣꯐꯤꯁ ꯆꯠꯇꯣꯏꯅꯤ ꯊꯦꯡꯈꯤꯅꯤ ꯅꯆꯥꯅꯨꯄꯤꯁꯦ ꯑꯩ ꯊꯤꯜꯂꯝꯃꯒꯦ ꯄꯥꯛꯄꯤꯅ ꯍꯣꯏ ꯍꯣꯏ ꯋꯥꯒ ꯑꯃꯇ ꯉꯥꯡꯖꯔꯔꯣꯏ ꯑꯩꯈꯣꯏ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯄꯥꯛꯄꯤ ꯏꯃꯨꯡꯗ ꯄꯩꯔꯒ ꯆꯪꯈ꯭ꯔꯦ ꯁꯣꯝꯗꯅ ꯒꯤꯇꯥꯅ ꯕꯨꯡꯉꯣ ꯅꯪ ꯍꯧꯖꯤꯛꯐꯥꯎ ꯍꯧꯒꯠꯇ꯭ꯔꯤꯕꯣ ꯊꯦꯡꯉꯦ ꯁ꯭ꯀꯨꯜ ꯆꯠꯂꯔꯣꯏꯗ꯭ꯔꯣ ꯅꯪꯕꯣ ꯔꯣꯍꯤꯠꯅ ꯃꯣꯝ ꯉꯥꯛꯇ ꯇꯨꯝꯈꯤꯒꯦ ꯀꯩꯅꯣ ꯈꯪꯗꯦ ꯄꯪꯂꯥꯡꯗ ꯂꯥꯡꯉꯦ ꯒꯤꯇꯥꯅ ꯀꯔꯤ ꯑꯉꯥꯡꯅꯣ ꯃꯁꯤꯕꯣ ꯅꯄꯥ ꯆꯪꯉꯛꯑꯒ ꯑꯃꯨꯛ ꯉꯥꯡꯉꯅꯤ ꯍꯥꯏꯕꯅꯤꯅꯦ ꯅꯪꯕꯣ ꯔꯣꯍꯤꯠꯅ ꯌꯥꯔꯦ ꯆꯠꯂꯣ ꯍꯧꯒꯠꯂꯒꯦ ꯒꯤꯇꯥꯅ ꯀꯨꯏꯔꯅꯨꯀꯣ ꯄꯨꯡ ꯌꯧꯔꯕꯅꯤ ꯅꯪꯉꯔꯣꯏ ꯏꯔꯨꯖꯕ ꯂꯣꯏꯔꯒ ꯊꯣꯛꯂꯛꯑꯣ ꯆꯥꯛ ꯂꯣꯏꯔꯕꯅꯤ ꯔꯣꯍꯤꯠꯅ ꯑꯁ ꯍꯣꯏ ꯃꯦ ꯀꯩꯅꯣ ꯈꯪꯗꯦ ꯒꯤꯇꯥ ꯊꯣꯛꯈ꯭ꯔꯒ ꯔꯣꯍꯤꯠꯁꯨ ꯇꯟꯗꯦ ꯃꯥꯟꯗꯦ ꯍꯧꯒꯠꯂꯒ ꯏꯔꯨꯖꯕ ꯂꯣꯏꯔꯒ ꯊꯣꯛꯂꯛꯏ ꯔꯇꯟꯅ ꯕꯨꯡꯉꯣ ꯅꯪ ꯆꯠꯇꯧꯔꯕ ꯆꯥꯛꯇꯤ ꯔꯣꯍꯤꯠꯅ ꯕꯥ ꯑꯩ ꯆꯥꯅꯤꯡꯗ꯭ꯔꯦ ꯄꯩꯁꯥ ꯈꯤꯇ ꯄꯤꯌꯣ ꯑꯩ ꯀꯦꯟꯇꯤꯟꯗ ꯑꯣꯏꯅ ꯆꯥꯔꯒꯦ ꯊꯦꯡꯉꯦ ꯔꯇꯟꯅ ꯌꯨꯝꯗ ꯆꯥꯔꯒ ꯆꯠꯄ ꯌꯥꯕꯗꯨ ꯅꯪꯕꯨ ꯒ꯭ꯌꯥꯟ ꯇꯥꯔꯣ ꯀꯩꯗꯧꯒꯦ ꯏꯄꯥꯅ ꯍꯣꯠꯅꯔꯤꯕ ꯃꯌꯥꯝꯁꯤ ꯅꯪꯒꯤꯗꯃꯛꯇꯅꯤꯅꯦ ꯔꯣꯍꯤꯠꯅ ꯕꯥ ꯑꯩꯁꯦ ꯅꯆꯥ ꯇꯣꯡꯄꯣꯛꯅꯤ ꯑꯩꯅ ꯇꯧꯔꯛꯄꯗꯤ ꯌꯦꯡꯉꯣ ꯀ꯭ꯂꯥꯁ 10ꯁꯨ ꯕꯥꯅ ꯄꯥꯁ ꯐꯥꯎ ꯇꯧꯔꯣꯏ ꯍꯥꯏꯕꯗꯣ ꯑꯩꯅ ꯐꯥꯔꯁ ꯀ꯭ꯂꯥꯁꯇ ꯌꯥꯎꯔꯤ ꯍꯥꯏꯔꯒ ꯌꯥꯎꯔꯤꯗꯣ ꯍꯟꯗꯛ 12ꯁꯦ ꯅꯆꯥ ꯅꯩꯒꯦ ꯈꯜꯂꯤꯅꯤ ꯔꯇꯟꯅ ꯍꯣꯏꯅꯦ ꯑꯗꯨꯕꯨꯗꯤ ꯃꯄꯥ ꯂꯧꯕ ꯏꯆꯥꯅꯤ ꯅꯩꯒꯗꯧꯅꯤ ꯅꯪꯅ ꯍꯦꯛ ꯍꯥꯏꯔꯤꯈꯩꯅꯤ ꯑꯩꯅ ꯇꯧꯗꯣꯏꯁꯤ ꯔꯣꯍꯤꯠꯅ ꯑꯗꯨꯕ ꯑꯩꯁꯦ ꯂꯝꯗꯝꯁꯤꯒꯤ ꯁ꯭ꯄꯦꯁꯦꯜ ꯀꯣꯟꯇ꯭ꯔꯦꯛꯇꯔ ꯑꯐꯥꯎꯕ ꯑꯃꯒꯤ ꯃꯆꯥꯅꯨꯄꯥ ꯇꯣꯝꯄꯣꯛꯅꯤꯀꯣ ꯔꯇꯟꯅ ꯍꯣꯏꯅꯦ ꯃꯥꯅꯤꯅꯦ ꯀꯅꯥꯅ ꯅꯠꯇꯦ ꯍꯥꯏꯔꯒꯦ ꯔꯣꯍꯤꯠ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯄꯥꯕꯨꯡꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯔꯣꯍꯤꯠꯅ ꯍꯥꯏꯗꯦꯕ ꯕꯥ ꯑꯗꯣ ꯔꯇꯟꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯌꯨꯅꯦ ꯅꯪꯅ ꯍꯥꯏꯅꯤꯡꯕꯗꯣ ꯔꯣꯍꯤꯠꯅ ꯕꯥ ꯑꯩꯅ ꯌꯥꯝ ꯄꯥꯝꯕ 4-wheeler ꯑꯃ ꯂꯩꯔꯦꯕ ꯑꯗꯨ ꯑꯝꯇ ꯂꯩꯕꯤꯌꯣ ꯃꯤ ꯄꯥꯛꯅ ꯊꯧꯅꯗ꯭ꯔꯤ ꯅꯆꯥ ꯑꯝꯇ ꯅꯩꯒꯦꯕ ꯔꯇꯟꯅ ꯑꯗꯣ ꯈꯔ ꯂꯩꯔꯒ ꯂꯩꯕ ꯌꯥꯔꯣꯏꯗ꯭ꯔꯣ ꯅꯪꯒꯤꯗꯨꯕꯣ ꯔꯣꯍꯤꯠꯅ ꯑꯁ ꯕꯥ ꯈꯔ ꯂꯩꯔꯗꯤ ꯌꯥꯝ ꯀꯣꯃꯟ ꯑꯣꯏꯅ ꯃꯤ ꯊꯧꯅꯔꯛꯑꯅꯤ ꯑꯗꯨꯏꯅꯦꯕ ꯀꯣ ꯕꯥ ꯔꯇꯟꯅ ꯍꯣꯏ ꯍꯣꯏ ꯏꯆꯥꯅ ꯍꯥꯏꯔꯕꯨ ꯂꯩꯊꯣꯛꯇꯨꯉꯥꯏꯗꯅ ꯒꯤꯇꯥꯅ ꯀꯔꯤꯅꯣ ꯃꯈꯣꯏ ꯕꯥ ꯉꯥꯎꯔꯕꯣ ꯏꯆꯥꯁꯦ ꯑꯉꯥꯡ ꯌꯥꯝ ꯑꯣꯏꯔꯤꯌꯦ ꯅꯝꯗꯅ ꯃꯥꯡꯍꯜꯂꯒꯦ ꯍꯥꯏꯔꯣ ꯅꯆꯥꯁꯦ ꯔꯣꯍꯤꯠꯅ ꯃꯣꯝ ꯑꯩꯕꯨ ꯌꯥꯝ ꯉꯥꯎꯁꯤꯟꯅꯕꯩ ꯇꯥꯏꯞꯇ ꯕꯥ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯂꯩꯗ ꯌꯥꯔꯣꯏꯀꯣ ꯑꯩꯗꯤ ꯔꯇꯟꯅ ꯍꯣꯏ ꯍꯣꯏ ꯒ꯭ꯌꯥꯟ ꯇꯥꯅ ꯆꯠꯂꯨꯀꯣ ꯒꯤꯇꯥ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯉꯥꯎꯔꯕꯣ ꯅꯆꯥꯁꯦ ꯀ꯭ꯂꯥꯁ 11 ꯀꯥꯗ ꯉꯥꯏꯔꯤꯅꯦ ꯀꯃꯥꯏꯅ ꯒꯥꯔꯤ ꯑꯆꯧꯕ ꯄꯤꯗꯣꯏꯅꯣ ꯔꯇꯟꯅ ꯃꯃꯥ ꯅꯪ ꯁꯤꯗꯤꯕ ꯑꯉꯥꯡ ꯑꯣꯏꯔꯤꯅ ꯁꯨꯝ ꯐꯥꯖꯤꯜꯂꯒ ꯊꯝꯃꯗꯤ ꯀꯃꯥꯏꯅ ꯃꯤꯔꯛ ꯇꯤꯟꯕ ꯉꯝꯗꯣꯏꯅꯣ ꯃꯤ ꯈꯤꯇꯪ ꯇꯤꯟꯕꯗ ꯀꯤꯊꯤ ꯀꯤꯔꯨꯝ ꯇꯧꯔꯗꯧꯅꯤ ꯒꯤꯇꯥꯅ ꯑꯗꯣ ꯏꯆꯥꯁꯦ ꯌꯥꯝ ꯄꯤꯛꯏ ꯍꯥꯏꯕꯅꯦ ꯑꯩꯗꯤ ꯄꯥꯈꯠꯇꯕ ꯉꯝꯗꯦ
ꯀꯣꯟꯅ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯄꯗ ꯑꯩꯗꯤ ꯌꯥꯎꯖꯔꯣꯏꯀꯣ ꯔꯇꯟꯅ ꯍꯦꯔꯥ ꯑꯩꯒꯤ ꯏꯆꯥꯅꯤ ꯑꯗꯨꯁꯨ ꯇꯣꯝꯄꯣꯛ ꯉꯥꯎꯁꯅꯨ ꯍꯧꯖꯤꯛ ꯉꯥꯎꯍꯧꯗꯅ ꯀꯔꯝ ꯀꯥꯟꯗ ꯉꯥꯎꯗꯣꯏꯅꯣ ꯒꯤꯇꯥꯅ ꯇꯧꯔꯣ ꯅꯆꯥꯁꯦ ꯄꯨꯡꯁꯦꯝ ꯁꯦꯝꯗꯣꯛꯑꯣ ꯍꯦꯛ ꯐꯠꯇ꯭ꯔꯒ ꯑꯩꯉꯣꯟꯗꯒꯗꯤ ꯇꯥꯏꯅꯕꯤꯔꯛꯀꯅꯨ ꯍꯥꯟꯅ ꯍꯥꯏꯍꯧꯔꯤꯁꯤꯅꯤ ꯔꯇꯟꯅ ꯑꯩꯒꯤ ꯏꯆꯥꯁꯦ ꯈꯔ ꯉꯥꯎꯖꯕꯩ ꯋꯥꯅꯤ ꯒ꯭ꯌꯥꯟ ꯇꯥꯈ꯭ꯔꯕ ꯃꯄꯥ ꯑꯩ ꯂꯧꯗꯅ ꯒꯤꯇꯥꯅ ꯌꯥꯔꯦ ꯀꯗꯥꯏ ꯆꯠꯇꯧꯕ ꯆꯠꯄꯤꯔꯨꯔꯣ ꯊꯦꯡꯅ ꯍꯜꯂꯛꯇꯧ ꯁꯔꯨ ꯉꯟꯅ ꯆꯠꯂꯒ ꯉꯟꯅ ꯍꯟꯕꯤꯔꯛꯎ ꯔꯇꯟꯅ ꯍꯣꯏꯗꯦ ꯅꯨꯄꯤꯒ ꯏꯆꯥꯒꯅ ꯍꯥꯏꯕ ꯏꯟꯗ ꯌꯥꯕ꯭ꯔꯣ ꯁꯣꯝꯗꯅ ꯁ꯭ꯀꯨꯜꯗ ꯑꯣꯖꯥꯅ ꯉꯔꯥꯡ ꯄꯤꯈꯤꯕ ꯑꯦꯁꯥꯏꯟꯃꯦꯟꯗꯣ ꯍꯧꯖꯤꯛ ꯇꯦꯕꯜ ꯃꯊꯛꯇ ꯂꯣꯏꯅ ꯊꯝꯃꯣ ꯑꯗꯨꯒ ꯑꯦꯁꯥꯏꯟꯃꯦꯟ ꯇꯧꯔꯛꯇꯕ ꯌꯥꯎꯔꯗꯤ ꯃꯄꯥꯟꯗ ꯀ꯭ꯂꯥꯁ ꯂꯣꯏꯗ꯭ꯔꯤꯐꯥꯎ ꯔꯣꯍꯤꯟꯅ ꯚꯥꯏ ꯑꯩꯗꯤ ꯀꯥꯎꯔꯦ ꯉꯔꯥꯡ ꯉꯟꯇꯥ ꯇꯨꯝꯃꯤ ꯑꯗꯨꯒ ꯊꯦꯡꯅ ꯃꯃꯥꯅ ꯍꯧꯗꯣꯔꯛꯑꯦ ꯃꯄꯥꯟꯗ ꯂꯦꯞꯄꯨꯔꯒꯦ ꯔꯣꯁꯟꯅ ꯇꯧꯅꯤ ꯅꯪꯗꯤ ꯀꯕꯣꯛꯂꯩ ꯇꯨꯃꯤꯟꯅ ꯃꯥꯒꯤ ꯑꯦꯁꯥꯏꯟꯃꯦꯟ ꯅꯣꯠꯕꯨꯛꯇꯨ ꯃꯃꯤꯡ ꯊꯥꯕ ꯃꯃꯥꯡꯒꯤ ꯄꯦꯖ ꯑꯗꯨ ꯁꯦꯒꯥꯏꯔꯒ ꯔꯣꯍꯤꯠꯀꯤ ꯃꯃꯤꯡ ꯊꯥꯖꯤꯜꯂꯤ ꯑꯗꯨꯒ ꯅꯣꯠꯕꯨꯛ ꯑꯗꯨ ꯁꯕꯃꯤꯠ ꯇꯧꯔꯝꯂꯒ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯦ ꯃꯌꯥꯝ ꯑꯦꯁꯥꯏꯟꯃꯦꯟ ꯇꯧꯅꯗꯕ ꯃꯌꯥꯝꯗꯨ ꯃꯔꯤ ꯊꯣꯛꯈ꯭ꯔꯦ ꯇꯧꯔꯛꯄꯈꯩꯅ ꯁꯕꯃꯤꯠ ꯇꯧꯔꯤ ꯀꯕꯣꯛꯂꯩ ꯊꯣꯛꯈꯤꯕꯗꯨꯗ ꯔꯣꯁꯟꯅ ꯎꯍꯧꯔꯦ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯉꯤ ꯔꯣꯁꯟ ꯃꯍꯥꯛꯀꯤ ꯑꯦꯁꯥꯏꯟꯃꯦꯟ ꯅꯣꯠꯕꯨꯛꯇ ꯃꯤꯡ ꯁꯦꯝꯗꯣꯛꯑꯒ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯃꯨꯊꯠꯂꯒ ꯀꯕꯣꯛꯂꯩꯒꯤ ꯃꯃꯤꯡ ꯏꯁꯤꯜꯂꯝꯂꯒ ꯅꯣꯠꯕꯨꯛ ꯑꯗꯨ ꯁꯕꯃꯤꯠ ꯇꯧꯔꯝꯂꯒ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯦ ꯑꯣꯖꯥꯗꯨꯅ ꯀꯩꯅꯣ ꯀꯕꯣꯛꯂꯩ ꯅꯪꯒꯤ ꯑꯦꯁꯥꯏꯟꯃꯦꯟ ꯁꯕꯃꯤꯠ ꯇꯧꯔꯤꯁꯤꯗꯤ ꯀꯩꯒꯤ ꯃꯄꯥꯟꯗ ꯂꯦꯞꯄꯤꯅꯣ ꯀꯕꯣꯛꯂꯩꯅ ꯍꯥ ꯁꯥꯔ ꯔꯣꯁꯟꯅ ꯅꯥꯀꯟꯗꯒꯤ ꯅꯥꯁꯣꯟ ꯄꯤꯛꯅ ꯆꯪꯉꯣ ꯀ꯭ꯂꯥꯁꯇ ꯀꯕꯣꯛꯂꯩ ꯇꯨꯃꯤꯟꯅ ꯆꯪꯉꯛꯇꯨꯅ ꯐꯝꯃꯤ ꯃꯁꯥꯗꯨ ꯇꯧꯐꯝ ꯏꯈꯪ ꯈꯪꯗꯕꯒꯨꯝ ꯐꯝꯂꯤ ꯑꯣꯖꯥꯗꯨꯅ ꯀꯔꯤꯅꯣ ꯅꯣꯏꯕꯨ ꯀ꯭ꯂꯥꯁ ꯌꯥꯎꯅꯤꯡꯗꯕꯩꯔꯣ ꯑꯦꯁꯥꯏꯟꯃꯦꯟ ꯁꯕꯃꯤꯠ ꯇꯧꯗꯕꯈꯩ ꯃꯄꯥꯟꯗ ꯆꯠꯂꯣ ꯍꯥꯏꯔꯒ ꯁꯕꯃꯤꯠ ꯇꯧꯔꯝꯂꯒ ꯊꯣꯛꯏꯁꯤꯕꯣ ꯔꯣꯍꯤꯠ ꯅꯪ ꯑꯗꯨꯗ ꯀꯩꯗꯧꯔꯤ ꯅꯪꯒꯤ ꯅꯣꯠꯕꯨꯛ ꯁꯤꯗ ꯂꯩꯔꯤꯁꯤꯗꯤ ꯔꯣꯍꯤꯠ ꯏꯉꯛꯉꯛꯅ ꯁꯥꯔ ꯑꯩ ꯑꯣꯖꯥꯗꯨꯅ ꯑꯉꯥꯡꯅꯦꯅ ꯀꯔꯤꯅꯣ ꯈꯪꯗꯦ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯦ ꯑꯣꯖꯥꯗꯨꯅ ꯑꯦꯁꯥꯏꯟꯃꯦꯟ ꯇꯧꯗꯕꯈꯩ ꯉꯥꯡꯕ ꯌꯥꯕ ꯉꯥꯡꯒ ꯀ꯭ꯂꯥꯁ ꯉꯥꯏꯍꯥꯛ ꯇꯧꯔꯒ ꯑꯣꯖꯥꯁꯨ ꯊꯣꯛꯈ꯭ꯔꯦ ꯔꯣꯁꯟ ꯃꯥꯒꯤ ꯃꯐꯝꯗ ꯑꯃꯨꯛ ꯆꯪꯉꯛꯇꯨꯅ ꯐꯝꯃꯤ ꯔꯣꯍꯤꯠꯅ ꯅꯪ ꯅꯣꯠꯕꯨꯛꯇꯤ ꯔꯣꯁꯟꯅ ꯑꯦꯁꯥꯏꯟꯃꯦꯟ ꯅꯣꯠꯕꯨꯛꯇꯣ ꯌꯥꯎꯔꯝꯗ꯭ꯔꯦ ꯄꯨꯔꯛꯄ ꯀꯥꯎꯔꯦ ꯔꯣꯍꯤꯠꯅ ꯀꯂꯛ ꯄꯦꯜꯂꯤ ꯑꯇꯩ ꯂꯥꯏꯔꯤ ꯑꯩꯒꯤ ꯀꯅꯥꯅ ꯁꯕꯃꯤꯠ ꯇꯧꯔꯤꯖꯥꯠꯅꯣ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯁꯣꯝꯗꯅ ꯗꯣꯂꯤꯅ ꯀꯩꯒꯤꯅꯣ ꯅꯪ ꯑꯦꯁꯥꯏꯟꯃꯦꯟ ꯅꯣꯠꯕꯨꯛꯇꯤ ꯀꯕꯣꯛꯂꯩꯅ ꯃꯤ ꯑꯃꯒꯤ ꯁꯕꯃꯤꯠ ꯇꯧꯕꯤꯈ꯭ꯔꯦ ꯗꯣꯂꯤꯅ ꯑꯗꯨꯅ ꯀꯩ ꯕꯤꯠꯇ ꯁꯥꯏꯅꯤꯅ ꯑꯩ ꯏꯇꯥꯁꯦ ꯄꯨꯛꯆꯦꯜ ꯌꯥꯝ ꯆꯥꯎꯈ꯭ꯔꯦꯗ ꯀꯕꯣꯛꯂꯩꯅ ꯑꯗꯨꯏ ꯅꯠꯇꯦ ꯃꯤ ꯁꯨꯝ ꯗꯣꯂꯤꯅ ꯌꯥꯔꯦ ꯈꯪꯖꯔꯦ ꯑꯗꯣ ꯅꯪꯒꯤꯅ ꯑꯃꯨꯛ ꯑꯃꯅ ꯐꯖꯔꯤꯅꯦ ꯁꯥꯏꯅꯤꯅ ꯑꯁꯦꯡꯕ ꯐꯤल्मꯒ ꯃꯥꯜꯂꯤ ꯍꯥꯏꯔꯒ ꯑꯍꯨꯝꯗꯨ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯩ ꯀ꯭ꯂꯥꯁ ꯃꯇꯝ ꯂꯣꯏꯔꯒ ꯃꯌꯥꯝ ꯌꯨꯝꯗ ꯆꯠꯅꯕ ꯊꯣꯛꯅꯔꯛꯏ ꯔꯣꯍꯤꯠꯅ ꯚꯥꯏ ꯑꯩ ꯇꯤꯀꯤꯂꯩꯗ ꯊꯦꯡꯛꯁ ꯑꯝꯇ ꯍꯥꯏꯒꯦ ꯔꯣꯁꯟꯅ ꯍꯣꯏ ꯁ꯭ꯋꯥꯏꯗ ꯉꯥꯏꯔꯁꯦ ꯇꯥꯟꯖꯥꯅ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯊꯣꯛꯂꯛꯏ ꯔꯣꯍꯤꯠꯅ ꯑꯝꯇ ꯉꯥꯏꯈꯣꯅꯦ ꯗꯣꯂꯤꯅ ꯅꯣꯏꯗꯤ ꯍꯟꯗ꯭ꯔꯤꯕꯣ ꯀꯅꯥ ꯉꯥꯏꯔꯝꯃꯤꯅꯣ ꯔꯣꯍꯤꯠꯅ ꯅꯣꯏ ꯂꯥꯛꯄ ꯉꯥꯏꯔꯝꯕꯅꯦ ꯑꯗꯣ ꯇꯤꯀꯤꯂꯩ ꯁꯣꯏꯔꯦ ꯀꯕꯣꯛꯂꯩ ꯊꯦꯡꯛ ꯌꯨ ꯉꯁꯥꯏ ꯑꯦꯁꯥꯏꯟꯃꯦꯟ ꯁꯕꯃꯤꯠ ꯇꯧꯕꯤꯕꯒꯤ ꯍꯌꯦꯡꯈꯩꯁꯨ ꯑꯦꯁꯥꯏꯟꯃꯦꯟꯗꯣ ꯑꯩꯒꯤ ꯌꯥꯎꯅ ꯅꯪꯅ ꯄꯨꯟꯅ ꯏꯔꯛꯑꯣ ꯑꯩ ꯅꯣꯠꯕꯨꯛ ꯑꯃ ꯂꯩꯔꯒ ꯄꯤꯔꯛꯑꯒꯦ ꯑꯩ ꯏꯕ ꯌꯥꯝ ꯇꯜꯂꯦꯕ ꯀꯣꯅꯦ ꯀꯕꯣꯛꯂꯩꯅ ꯍꯣꯏꯅꯦ ꯏꯕꯗꯤ ꯑꯔꯥꯏꯕꯅꯤ ꯑꯗꯣ ꯑꯩꯅ ꯅꯪꯒꯤ ꯑꯦꯁꯥꯏꯟꯃꯦꯟ ꯑꯗꯨꯝ ꯏꯔꯗꯤ ꯅꯪꯗꯤ ꯀꯃꯥꯏꯅ ꯈꯪꯗꯣꯏꯕ ꯔꯣꯍꯤꯠꯅ ꯑꯗꯨꯒꯤꯗꯤ ꯋꯥꯕꯤꯔꯨꯅꯨꯗ ꯑꯦꯛꯖꯥꯝ ꯃꯌꯥꯗ ꯄꯥꯔꯒ ꯂꯣꯏꯔꯦ ꯑꯗꯨꯐꯥꯎꯗꯤ ꯄꯥꯕꯤꯌꯨ ꯍꯥꯏꯔꯣꯏꯗ ꯄꯥꯈꯠꯀꯅꯨ ꯁꯥꯏꯅꯤꯅ ꯅꯁꯥꯒꯤ ꯑꯦꯁꯥꯏꯟꯃꯦꯟꯕꯨ ꯃꯤꯉꯣꯟꯗ ꯇꯧꯕꯤꯌꯨ ꯍꯥꯏꯗꯨ ꯏꯀꯥꯏꯗ꯭ꯔꯣ ꯁ꯭ꯇꯨꯗꯦꯟ ꯑꯃ ꯑꯣꯏꯔꯒ ꯔꯣꯍꯤꯠꯅ ꯐꯖꯕꯤ ꯑꯩꯈꯣꯏ ꯐ꯭ꯔꯦꯟ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕꯅꯦ ꯅꯠꯇ꯭ꯔꯅꯦ ꯇꯤꯀꯤꯂꯩ ꯁꯣꯏꯔꯦꯅꯦ ꯍꯦꯛꯇ ꯀꯕꯣꯛꯂꯩ ꯍꯥꯏꯕ ꯀꯕꯣꯛꯂꯩꯅ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯑꯩꯅ ꯁꯪꯉꯗꯤ ꯏꯕꯤꯒꯦ ꯁꯥꯏꯅꯤꯅ ꯃꯁꯛꯁꯤꯒ ꯑꯗꯣ ꯚꯥꯏ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯍꯌꯦꯡ ꯊꯦꯡꯅꯔꯁꯦ ꯀꯣ ꯗꯣꯂꯤꯅ ꯍꯣꯏ ꯕꯥꯏ ꯀꯕꯣꯛꯂꯩꯅ ꯕꯥꯏ
Kabok layna momon nokpadu Roshan-di nakandagi yengzari. Rohit-di Saini-na chatkiba adu yengduna lay. Dolly-na, "Bye, ay lawba lae. Chalukige ko. Rohit, chale ko." Kabok layna, "Hoy, ay su pabong laani haibani. Yaurani." Dolly su chatkre. Roshan, Rohit, amadi kabok lay punna lepi. Rohit na, "Chalage itaw ay su. Horen phone da pabong narase. Dairang ning TV kabok lay. Bye bye. Chalukige. Hayenge assignment tawbirapok kauni ko." Rohit su noksilamaga chatkre. Kabok lay Roshan da sat on silai. "Roshan, thank you." Roshan na, "Kaigi thank you no?" Kabok lay na, "Ngasay aigi assignment pibibagi. Ado, kaigino adumaina tawrido. Matungdadi tawnuko." Roshan na, "Kaidoroge dubo? Friend amo oina mating pangmuni. Yam kairabo." Kabok lay na, "Kaya heba nati. Nangno mapana lepado, nungaitiye." Roshan na, "Nangna lepni na mapan thokibado. Aisu nungaiti. Ado, yarese, to si warise. Lawba laktoira." Kabok lay na, "Pabong lakni di haibani. Ado laktri." Roshan na, "Lao, ay tilamage." Kabok lay na, "Yarani, ngarang su tili, adong ngairage." Roshan na, "Nungaiti, lao, tilamage. Lao, yare ba? Amuk kari khalino?" Asom na kabok lay ngasisu Roshan na mayumpok timbirami. Numidangi matam ni kabok lay chai sing chaba loiraga lai ngak yengaga phamuk changai. Mathanta wakalda khali. Matam sigi miyoi khudingna aibu ubada nokningba hangoiba phauri. Aisu khangi. Adubu aigi awaba nungaitaba kanadasu utte haidoktri. Marak asida Roshan na karigi aigi damakta wabiriba. Pakhomdi amu phangkigadra. Somdana Roshan tumnaba phamungda changi. Adubu tumthabadi yadre. Mathanta wakal jat khali. "Aina asu khanjaribase mangondadi karisu phaurom loidra. Mahakki wakhanda thamoidadi aigi mafam machet ama fau loiramloi. Aisu khangi mahakna aigi marup Rohit bu khanjai haiba. Adubu Rohit ti aigi nungsibase phongdoklaga aremba tagadra. Fare, laibakta tamnamnadi mahak aigi soidana oigani. Aigi nungsibadi lengdrabani. Matamsigi miyamda asengba nungsibase utkani. Mapan thongki saktamda nungsibadi asengba nungsiba nati." Roshan matomta wakal mon khali. "As, aisu yam hena khanmankre. Khandasu yade. Hausi matam nupasingse masak phajaba nupi ngakta pami nungsi. Atibi nupidi amata mayum palaroidra. Ataigidi khangde. Aigidi saktibi kabok lay." Roshan mathanta momon nokna adumhak tumthakre. Matamdi adumak lepdana chatki. Kanabusu ngairamde, thingbasu ngamde. Kabok layna Rohitki assignment su nutigi tawbi. Rohit na di kabok laybu karemnabi. Pakpi na, "Mema, nangbu loidribo, thingine, chakse chathoro lao." Kabok layna, "Ima, ay chaksaba na ngaroy. Halaga charage, assignment sa loidriye." Pakpi na, "Noigi school dubu assignment kya pirino? Ngarang nungdang su po amasu iday nangbo." Kabok layna, "Mama, yambay ni irise. Ay saksu kya lamdeba." Pakpi na, Fare, ima paisa pirage. Horen canteen-da kay-kayno chanaba." Kabok layna, "Hoy ma." School da ozana assignment ama pirakpada Rohitki amaga ani khaktani. Aduga ahum punna pirakpada di taruk idoini. Kabok layda awaba madi oire. Ngasidi Rohitki ama iba nangdre. Schoolgi matam oraduna mayam loina kanarai. Oza changaktringayda classda mayam phammi. Kabok lay nahan makhay momon nopadu ngasidi mamaydu lukthaduna Rohitki manakta changai. Kabok lay na, Rohit na, "Kaino tikile?" Mayamdu wawalaw na nui.
Kabok Laina, nang asidi saurano, assignment do, ani ire, amadi nangdre. Rohit pamlambadagi pukawalai. Nangido aingonda harau-harau hairinine, ha? Kabok Laina, Rohit, sauno, ay aseng manangdabane. Rohit na, nang sangde hairadi ay su iba yaina, kutpale, friend naman ni haibagi mating pangyo haibane, nang di nasakagtangi kalina. Kabok lay Rohit ki wahay duda kaptabang amdre, wasungang di tuminalip tunalay. Rohit na, yare, salo, nasa kuti duga, tukase, yeningde. Kabok lay na, Rohit. Rohit na, yare, kaw kano, nang gumbi hamuk hanay manbi, nang na igiming kaw basa, ay gi sangyam tabani, kanga ba, ay matungda nangonday mating kasulaway. Kabok lay tuminalip tunalay, mayamsu tumin-tumin yengnay. Rohit na, nang idi soy na ba tawang ganine, ay na iraptabagi mapanalipad na natro, nang niyengningi siya, ha, atong puksel pikpa, yaroy ne, piknik hangi, nasa kuti duga. Tasing badi kabok lay gidi assignment amadagi henda tawdribani, Rohit gidi anini tawribasi. Rohit na, yare, salo, nasakto, hay na din niyam na, as, pili ubada. Kabok lay pirang sintana makol tokta kapi, Rosan kama ngamdrado na Rohit po temsili. Bay, yari se, to, wasasanga ni. Rohit na, wasasanga po dun ay nangayari se, ay assignment talk tabagi ay mapanalipuge, sak TV hamuk sige mamangda, aduga magi apempo oras ni. Rosan na, bay, yari ba, ako'y nalaan ba ni, miwanda po isagi assignment tohan bagi, wasana ka nga di, ako'y suway na nalalan ni ba, to. Rohit na, nang na sak TV hamok sige misang sangay doon na kay gino. Roshan na, as, bay, misang na di, misu nang drehay sa rita na, naan kay di adong tawri do di. Rohit na, nang su nga si dagi ay gimaru na traban eh, yare, kange. Roshan na, Rohit. Rohit na, yare, kaurano, ay noy kumbaga onsin na batale, ay na din eh, ay se, para sa batra su special contractor, ratan gi masano patong pok ni, Noy nawang talaw di. Adu haram laga Rohit sauna thokre. Kabok lay su mahaki mapamda pamduna kapi. Roshan su nungaydana pamduna lona yengi. Dolina, bay, yari se, to, kapano, masasangani. Saini na, Rohit se, midi yang musita bani, magi sidi yang henmale. Saini sauna hogatuna thokre. Aduga Rohit ki manakta changsinduna lepi. Hey mister, nangido mi ustaba karayan mali. Nasana nasabu kanano hana masakangzaw. Doy na ba na special contractor oraga nang adugyam na mugsarido na maydo ikaydro. Rohit na, wow, saurage na nuksine aigi heroine si de. Saini na, mi usitiro nangido, ha? Kabok lay su changsilai, saini gi makutbay do na chingi. Yare, to, mi loyeng nari saini. Saini na, kay gito ko no. Mana mi usitraga ako'y tumin na sumlaygadro. Kabok lay na, patraba matong sa atraba miga onsin na balim di sasilaw. Rohit kabok lay giwangang duda sauning niging ai. Oy, muti, hamukte, nangangi do ay ngondalo, ha? Kabok lay na, mane, nangondane, mi amabu atuk hantanakan ba, nangbu miro, napunsi do, liam namang ba, suidraba ni. Rohit asawa ni Henman kibana kabok lagi mamayda kupang na thagi ay doon na makut hanggalakpada nakandagi Roshan na Rohit ki makuddo tapay. Bay, nupine, asawa pa daw, atumay tono. Rohit tasing na asawa pa daw ba ngamdre. Hamuk tayo si noy naturo, ha? Nang nadugyam na kang kalido. Roshan na, mane, maay ginupine, nang kayo kaya gano. Laili ba mayam do tumin-tumin yung nay, anido pinggat na bahelak to na kutyaw na rin. Oza lakpaduda mayam di tumin-tumin pami. Oza aduna sauni yengai. Hui hangdong pao chingnadraba sanfo wainadraba matam sida noyani na funarido namay doy kaidro. Ngasina aroy boy ko matungda tawradi nakoy principal da haiduni. Ngasigidi ngapirage.